Kitang kalalo. Kasi ako na jana sinjari ba kasi ke Healthy Citizen Come Interaction Program asi ako na asi ga ko lagiba ako gi mahiro singda asi ako na kai kono utsari ba ngui singa si doi duk pa mamang ta leirom pa singa tudegi handaki sahi asida anau performance ama lakpodagi asi moi bi kai kono utsabani ako gi Islamic ki oina alima course khaija tai Islamic research ta ako gi alima loiraba piyamana ma alima loira matuda education da mapuga tuna education ki kera sambala amtun hatak si inaunona Dr. Tambul or Matunda, Ma FMG 2024 da mark pass tawduna mai palakpada akoina mark se manbo muslim community UND mark na ahan bani aduna akoina hidagi area da hidagi junit san soiba armatuna ma ko akoina mapungena kai khonu thoramni akoina haijening bani hidagi na akogi andam basigi hogala le ma hero sing amsung sanawar sing apil tawning masi masa masa ki pandam adu ko loina masa masa na tawgena khaliba singa do sapjungna lagi rakanda mapung phana tawbi masi tawbada akogi sagi chanabi sagi culture asiga karigumba muta yana bokana bulaite masi tawnu tawnu loina tawbi yai masi pun magja hawgal lip singna so masi gi mogi kamsar kanda kharhena hena aba atungda kharhena yamra akogi so masi gi loina na akogi sotari ba akogi community sigi tama health education da mai onsilam na bagi pandam adu da akoina bakop chabani